Malem Pumbada World Pharmacist Day Pangthokpagum Manipur da su thauram asi Manipur State Pharmacy Council na sinduna pangthokre miyam da afaba makhal gi healthcare facility fanghanna ba hotnabada pharmacist singi sho achoba thodang lei ningthi na train tawraba pharmacist singbu sawat piduna hakchang da akaiba pidaba afaba makhal gi hidak langthak sing miyam da fanghanna ba ngamna ba hotnamina si haina Manipur State Pharmacy Council gi President Rajkumar Basumani na phungdokre Ting Health Ting Pharmacist haiba thimda Rims ki Jubilee Hall da pangthokiba thauram aduda Basumani na malem gi oina yengbada pharmacy ki kanaba asi tapna hengalakli hairaduna lishingani kunga taruktagi pharmacist yaudana pharmacy gi dukan hangba yararoi masigi dama akanba campaign amasu chathava haubadagi Manipur da su pharmacy tambagi chang hengalakli haina phongdoki thauram aduda Matam sangna pharmacist oina thabak tawduna laklaba miyoi kayada su khudol pot tamduna ikai khumna ba utki thauramadu the health director Dr. Chambo Gonmai State Drug Controller cum Licensing Authority Seram Balishore amadi mari lainaba official kayana saruk yaki Ningthina train tawdra hidak langthaki marakta maramda loina khangaba miyoi singdubu ningthina season na bidadana makoi khangdaba kangbu duna pharmacist ki mohut sillaga season narakpa matamda hojik lakadoribase public ki health hazardous asigi thimmasida tawraga hoye tasengna pharmacist singbu yokhat piu pharmacist singbu encourage tawbiraga profession sibu chawkhal harana ba khonaragadi khoi health hazardous oina kanaguma khangdaba layman singda khangdaba kangbu no hidak langthak pirakpa matamda madugi hidak tuna khoida oirakadau amang basingdo adudagi kanmang amgani haibana khallaga think health ki damakta khanbiraga de think pharmacist singbu khannabiyo haina adumaina thamjaba adugum observation